Minig tabiraba pumnamakpu ahanmawta taramna okchari amadi ngasigi video asidi andakta nauna launch tawkiba India Vivo V23 5G hariba phone asigi matangda semjaba video ni hariba phone asigi matangda details information khangbinabagi damakta ngasigi video asibu loibu fawtu mieng tabiyo amadi mieng tabirba singna aibu puning tawgatpibo oina video asibu like tawsinbiramu hariba phone asi India ihan hanba oina color changing technology ge loinana porakkiba phone amani hariba phone asigi color asi atop light singi mateng lauraga hariba phone asigi cover asi abong ge apambagi matung ina machu hongan bayaba smartphone amani phone asida fluoride AZ glass design India gi oina ihan hanba 50 megapixel gi eye autofocus selfie camera jingba piriba phone amani hariba phone asida MediaTek Dimensity gi 920 processor battery da 4200 mAh ki battery amadi hariba battery asibu charge tawnabagi damakta 44 watt ki fast charging piri hariba phone asida yauriba 4200 mAh ki battery asibu 44 watt ki charger asina 66% asi 30 minute ki manungda charge tawbangami phone asida full HD AMOLED display 6.4 inch ki oiba display asida 91.04% screen to body ratio gi aspect ratio piri loinana hariba phone asidasu makal makha kya gi anouba features kya su uba phangbigani 64 megapixel plus 8 plus 2 megapixel gi triple camera na maningda aduga selfie gi damakta su 50 megapixel plus 8 megapixel gi dual camera piri hariba camera sing asida dual view video na chingba namba yai phone asida 5G dual 5G loinana 3.5 mm jack su yauri hariba phone asida in display fingerprint sensor amadi phone asi 8GB 128GB ki phone ni hariba phone asigi rebooking asi hojiktige hona hokre loinana hariba phone asigi mamal asi 29990 piri hariba phone asiga loinana launch tawkhiba Vivo V23 Pro 5G hariba phone asida khenariba kharadang haijarabada hariba Pro asidana 108 megapixel plus 8 plus 2 megapixel ki camera loinana phone asida Dimensity 1200 processor amadi 4300 mAh ki battery yauri adubo Vivo V23 dana 4200 mAh ki battery ni hariba specification sing ayambana manabaga loinana Vivo V23 Pro gi mamal asi chaurakna lupa lising kunthani panga chamapan marvutra da piri mathai panjakhiba phone ani asi adomna offer ga loinana adomgi credit card atragana bank offer ga loinana leiba matamda hariba mamal sing asidagi ataba mamalda soidram ki uba amasung leiba phangbigani masining asigi Vivo V23 5G amadi Vivo V23 Pro hariba phone ani asigi matangda tentak na semjaba video asibu mieng tabiriba singna video asibu like tawsinbiramu channel asibu subscribe tawdriba singna su channel asibu subscribe tawsinbiramu tungdasu asigumlaba nungairaba amadi anouba video kya yengbinabagi damakta channel asibu subscribe tawsinbiba amadi notification bell da nambiba kaubigani ngasigi oinadi video asi matang asidu losinjari tungda anouba video amada amuk thengnarasi matam adu fawgi damaktadi mayam punamakti kainabagi athang nijari